Churut thakpa matau karam na tokadagi haibagi matangda aikhoi punna khangminase. Article asi huyalan pau sege lauksing pukai gi kalamdagi laukhatsabane. Malemda leriba miyoi ayamba matamgi sanabi amagum tobeko gi oiba polamsing sisinabagi chang yamna hengalakle. Tobeko gi pothoksing asi ngalingai matamda de nupasing na ka hena sisinarame. Adubu hojekti nupi ayamba tobeko gi pothoksing maruwaina hairabada surut Kaine kwazarda amade talapna chingba chabagi sang hanaga yengnarubada yamna hengalakre masina maram moiraga chahi nauriba nupa amadi nupi animakta makhal kayagi laina sing pohola e maruoina tobeko gi pothokta khwaidagi hena laisuganba amade marang kaina phangba ama hairaga de surut asi malemda hojiki matamda surut thaktaba migi masing yamlamloi adubu surutta yauriba nicotine ge mahau loksinba hikraba natragana nicotine na Susin kraba miyoi amana matam amada hekta surut thakpa thadoknaba hotnabada khudong chadaba kaya thengnagane khudam oina hairabada chain smoker amana surut thadok paibase khwaidagi ana luba thabak ni haina masana khangjai masina maram oiraga surut thakpa tokpa ngamlaktabage achoba maram amasu hela e surut chang naina thakpana lungs cancer thamoi gi oiba laina sing stroke asthma amadi tongan ba laina sing nahalakpada chauna mateng pange Surut thakpa miyoi singna churut thadokpada awaba oirabasu masidagi lapthokna bohnagadabane maramde aikhoina hakchang phana leina bohnabada surut ka hena thakpana khudong chadaba kaya thengnahalle World Health Organization gi report matungina tobeko sisinabana chahi khudingi malemda miyoi million nipan lom sialle masigi manungda miyoi 1.2 million henbade surut thakpagi hainabi leiba miyoi singne surut thakpagi chang chahi khudingi hengalakpana maram oiraga lakadaba chahi singda Tobacco na mi sihan bagi changsu hengalakpa yana lay. World Health Organization na tobacco gi pothoksing sisinadana ba mafam kaya da awareness piduna lakle adubu ngasi fawba mapung phana mai pakpa ngamdre maramaduna tobacco gi pothoksing dagi lapthong na laina ba ikhoi isa na tawba yaba natraga hona ba yaba sing kharagi matang da khangminase ahan bada surut thakpa tokna ba phirep ase irai lai na lawba yaroi aikhoi na surut thakpa toke hairabade Punsigi pandam ama thamlaga thabak tawbagum surup thakpa tokpana pandam ama ohengadavane maram asina ikhoina surup thakpa tokna bagi phirep lawba matamda wasak amaga loinana phirep lawgadavane afaba maram ama thiduna masidagi lapthongna bachetpa phirep lawbana khwaidagi hena phaba pambai ni haina researcher singna phongdokle adubu hairiba se thabak to onthongna bohona bada awaba khara mayokna ba yai pandam ama phangna ba tawrakpa thabak oibana awaba sing adubu ikhoina kauthokna bohona gadavane Anisubada achetpa phirep amaga loinana surut thakpa toknaba honarakpa matamda thengnagadaba nungaitaba singi manungda koksikpa sisu amane masina maram oiraga karigumba matamda surut thakpa toknabagi damak laukhiba phirepta akaiba thokalaktaba natte masina maram oiraga karigumba surup lepnaba honarakpada hakchangda nungaitaba polaklabade madugi mahut sinba yaba polam ama sizinnagadabane khudam oina hairabada chewing gum gumba chanaba honagadabane masina ikhoigi awaba mayok yabada chawna mateng panggane Ahum subada aikhoibu nungsibiba aikhoina surut thakpada thingnaba honariba miyoisinga naksinanaba honagadabane maramdi surut thakpa toknaba honabada aikhoigi wakhal natraga haksangda nungaitaba kaya phawrokpa matamda hairiba miyoising asina aikhoida soidana pungning thogalakane maduna surut thakpa toknabagi phirepta chawna mateng pangsinba ngamgane mari subada aikhoina thabak awaba sururaga ngaihak pothaba matamda surut thakningba phawrakane Madu phawrakpa matamda ikoina tawba yaba hairagade ka hena wabada atopa thabak thauramsing amuk paikhanaba hotnagadabane khudam oina khongna mi tinba mafamda sangna chatnaba hotnagadabani haire article ase reliable source da yumpham oiraga phongbane adubu masina medical professional singi pauta ke mahut sinaba hotnabadi natte aroibada tabi diba pumnamak pu thagat sare